ngasi di video asina malengi afawi female bodybuilders mangatang poduna lakchari chahi cha kaya sida angapanu pi kharana bodybuilding gilamda new level amata puklakpa unare asiguma nupi sing asina makoi gi mapangal makoi gi awaba tarba matamda faw tawdaba yadi haibagi chak yungna lepa wakal asina awang bathakta pukhalakle maram asina video asina nupi makoi mangagi matangda khamina si haitun poduna lakchari. Number 5. Yakseni Oriquin Garcia. Mahak asi 1966 ta Cuba gi yamna lairaba rural town amada olaga Venezuela da charokhibi adugumba nupi amakhakni. Mahaki bodybuilder oibagi career asina late 1980s ki matam swaida horaktuna yamna thuna sports da machin tukkalakpa amu oibauraki. Mahaki ahanba achoba title asina 1993 da IFBB Miss International Competition da phangbangamjaki. Masitanatana atopa kayasu phangbangamki. Kudam oina Miss Olympia, Miss International, amadi Miss Universe titles asigumba kayasu phangmangam. Mahaki bodybuilder gi career da yengbada hekta impressive oiba muscles yam yawba chungpiran chabi amane haina khannaki. Mahaki matam gi oina successful female bodybuilder singi manungda amu oiki. Masidagi nupi kayana inspire oiduna career amu oina fitness amadi bodybuilding asibo yamna maru oina launaki. Asumna 2005 ta retire tawduna tongan ba health amadi fitness brand singda fitness model amadi spokesperson am oina thabak tawduna lagle. Mahaki punsida kari mayok narakhi karamna masigi level asida yoraki hairagadi mahaki punsida masing thingamdraba challenges amadi struggles kaya mayok narakhi. Mahak ase yamna toina nagan bi nupini masigi mathakta maram chana leng ba faw ngamjakiti. Mahaki competitive career asidasu health ki oiba challenges kaya mayok nakhi. Khudam oina thyroid condition masina mahaki performance da yamna impact ohenki. Number 4. Iris Kelly. Miss Olympia titles tararak namkhrabi, Miss International titles tarilak namkhrabi, Championship awards kaya namkhrabi Iris Kelly. 1974 da USA Michigan gi Benton Harbor da pokhibi nupi amane. Financial gi awaba imung amada poklakpana maram oiraga female bodybuilder ama oina health issues, financial struggles kaya mayoknaki. Asigumba problem kaya laina mamai thangda mahaki passion ama oiriba bodybuilding asida mai pakna career sembangamki. Mahagasi 2004 da kidney transplant tawbaga loinana health issues ase asum pasilaktabadagi diabetes faw oiraki. Asigumba challenges kaya asiga loinana American professional female bodybuilder Iris Kelly mahagasi impressive bicep amadi tricep semgatpagidamakta maming pinupi amane. Late 1990s tagi bodybuilding ki competition yawba horoktuna ahanba professional competition 2001 Jan Tana Pro Classic ta mai paktuna mathang competition yawduna mai pakpa ngamjaki. Asumna history da khwaidagi successful female bodybuilder ama oibaga loinana 2014 da retire tawraga sports ki coach mentor amadi spokesperson oiduna sports bodybuilding gi lamda legend ama oibata natana role model su oiri aduga athlete singda inspire su ohele. Number 3. Elena Popa. Elena Popa haribanupi asi Romania gi Brela hariba mafam asida 1978 ta hoki. Romanian professional female bodybuilder Elena Popa mahaki incredible muscle mass amati figure chungpiran chabagi damakta maming chatpinupi ni. Mahaki career su yamna nganna haibadi mahana chahi kun surappadagi hauduna amateur competition gi ranks ta yamna thuna kakhat pangalakhi. Asumna mahagna masing thingam draba professional bodybuilding competitions kaya saruk yarakhi. Khudam oina Miss Olympia, the Arnold Classic, amati the Toronto Pro Super Show sigumba kayane. Aduga mahangna tongan ba titles kaya su ngamkhri kudam oina 2010 IFBB Europa Super Show amati 2013 Toronto Pro Super Show sigumba kayane. Popa ki competitive career asitanatana fitness model, personal trainer amati spokesperson oina health amati fitness brands kaya da thabak dori. Asumna mahangna mahaki hard work, dedication amati khangkanbi asina maram oraga awaba challenges kaya laglasu mahaki goals achieve dowa ngamjaki. Number 2. Brigitta Brezovac. Brigitta 1979 da Slovenia gi Jesenice hariba town asida po Slovenian professional female bodybuilder amakhangni. Mahak asi mahaki career da tongan ba bodybuilding championship kaya ngamki. Prestigious oiba titles kaya su phangbangamki. Mahak asi mayamna fajana khangnaribana mahaki incredible oiba mongda mahaki hakchangi tungi saruk semgatpa aduga chungpiran chaba asini. Masinabu malegi female bodybuilder singna mahaku role model amani haina launai. 2016 da
professional bodybuilding oibadagi retire tawduna Brejovac hariba asina fitness model amadi coach oina thabak tawba hoki. Slovenia gi history da female bodybuilder singi manungda mahakna khwaidagi success oibi amani haina lawna. Mahaki punsida financial gilamda health gilamda challenges kaya tawbag loinana 2017 da breast cancer faw oiduna amuk hakchangi awaba mayoknaki. Asumna Brejovac na mahaki success asiga loinana mahaki community da thabak punna tawminaduna charity story cancer research amadi awareness kaya support story. Number 1 Natalia Kuznetsova 1991 da Russia gi Chita hariba mafam asida pokbi malimgi khwaidagi chawbi female bodybuilder singi manungda amu oiribi professional bodybuilder amadi power lifter amani Natalia. Mahak asi mahaki incredible muscle mass amadi strength asigidamakta masak khangnabata natana power lifting da amadi bodybuilding championship kaya da record hold tawribi adugumba nupi amane. Mahakna records kaya hold tawriba powerlifting world records manungda sport ki history da nupi na khwaidagi lumba deadlift thangatpagi record adusu yauri. Masida natana tongan ba titles amati awards kaya su lawkhre. Athletes kaya gi role model oibata natana inspire oheliba nupi amakaksuni. Asumna asiguma nupi sing asina makoi gi hard work determination asibu ekoi da utpata natana inspire kaya su oheli.